ꯇꯣꯉꯥꯟꯕ Facebook ꯑꯦꯀꯥꯎꯟꯁꯤꯡꯗ ꯊꯥꯒꯠꯅꯔꯛꯄ ꯄꯣꯁ ꯚꯤꯗꯤꯑꯣ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯩꯇꯩ ꯂꯩꯃ ꯍꯥꯏꯅ ꯂꯩꯔꯤꯕ Facebook ꯑꯦꯀꯥꯎꯟ ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ ꯄꯣꯁ ꯑꯃꯈꯛ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯂꯨꯞꯅ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯔꯣꯜ ꯁꯦꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯔꯤꯜꯁ ꯅꯝꯃꯒ ꯊꯥꯒꯠꯂꯛꯀꯅꯨ ꯍꯥꯏꯔꯐꯥꯎ ꯂꯨꯞꯀꯤ ꯌꯥꯊꯪ इनꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯁꯦꯡꯗꯣꯛꯆꯦ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯅꯤ꯫ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯕꯨ ꯑꯦꯗꯚꯔꯇꯥꯏꯖꯤꯡ ꯑꯦꯖꯦꯟ ꯑꯃꯠꯇꯅ ꯏꯡꯒꯦꯖ ꯇꯧꯕ ꯌꯥꯔꯣꯏ, ꯐꯤꯂꯝꯗꯁꯨ ꯔꯣꯜ ꯑꯃꯠꯇꯒꯤ ꯏꯡꯒꯦꯖ ꯇꯧꯕ ꯌꯥꯔꯣꯏ, ꯃꯦꯀꯞ ꯀꯝꯄꯅꯤꯁꯤꯡꯅꯁꯨ ꯃꯍꯥꯛꯄꯨ ꯏꯡꯒꯦꯖ ꯇꯧꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯂꯨꯞꯅ ꯄꯤꯔꯤꯕ ꯆꯠꯅ ꯄꯊꯥꯞ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯏꯡꯒꯦꯖ ꯇꯧꯕꯤꯔꯝꯃꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯏꯁꯥꯅ ꯂꯧꯒꯗꯕꯅꯤ꯫ KCP ꯄꯤꯄꯜ ꯋꯥꯔ ꯒ꯭ꯔꯨꯞ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯗꯨ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯀꯦ꯫ ꯃꯈꯣꯏꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯁꯤ ꯃꯦꯒꯤ ꯇꯥꯡ 24ꯗ ꯃꯦꯛꯁꯤꯅꯥꯒꯤ ꯑꯄꯣꯛꯄꯤꯅ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯁꯣꯃꯣꯂꯇꯥ, ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯒꯤ ꯑꯄꯣꯛꯄꯤ꯫ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ, ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ 2022ꯗ ꯅꯝꯈꯤꯕ ꯑꯔꯤꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯐꯦꯁꯕꯨꯛꯀꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯟꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯁꯥꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯏꯆꯥꯅꯨꯄꯤꯕꯨ ꯂꯥꯟꯅ ꯎꯍꯟꯕꯤꯔꯦ꯫ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯁꯥꯟꯅꯄꯣꯠꯒꯨꯝꯅ ꯁꯥꯟꯅꯕꯤꯔꯅꯨ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯆꯥꯅꯨꯄꯤꯅ 2022ꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ KCP PWGꯗ ꯆꯪꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯆꯔꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯕꯨ KCP PWGꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯦ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯇꯅꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯖꯔꯦ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔ ꯑꯃꯈꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯣꯁ ꯑꯃꯗ ꯏꯌꯥꯝꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯇꯥꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯏꯌꯥꯝꯕꯅ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯕ ꯐꯖꯕ ꯋꯥꯍꯩꯁꯤꯡꯗ ꯅꯍꯥ ꯀꯌꯥ ꯑꯃ ꯏꯌꯥꯝꯕꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ꯫ ꯋꯥꯍꯩꯇ ꯅꯠꯇꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ, ꯆꯤꯟꯒ ꯈꯨꯠꯀ ꯃꯥꯟꯅꯕ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤ ꯑꯃꯨꯛꯇꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯜꯂꯁꯤ, ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯁꯅꯨ ꯍꯥꯏꯅ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯁ꯭ꯇꯦꯖꯇ ꯋꯥ ꯉꯥꯡꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯏ, ꯃꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯔꯩꯕꯥꯛ ꯅꯨꯡꯁꯤꯕ, ꯏꯔꯨꯞꯒꯤ ꯏꯐꯨꯔꯨꯞ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯍꯦꯟꯕ ꯈꯨꯠꯂꯥꯏ ꯑꯃ ꯂꯩꯇꯦꯅ ꯃꯍꯥꯛꯅ ꯍꯥꯏ इफुरुप नुसिबा अमदी लेकाइजा अदुदा नतला ngasi isan bagi kasara tariba isan sesing amadi kangbaga tariba isan jina mitokta yung pami matangda hai si matangda bagi culture dominance sama ngasi men in India lagi lakpa culture dominance film da kataga bagi serial da kaida lakpa dina saya film yemuraga serial yemuraga bagi moi hek matangda tamakpa sari selapa bindi namakpa film no uba bhaja me actor me amdu korapodagi WT ono me amdu su samathani khalapa adagi kaya idai actor phawum haidai adumna lakta busu yaw da banate adubu puna mak sutan jaraga hai no ngasaya sigi ngangari ba bagi kanngani kalami nokta ngangari puna wasi nationalism haibado la matamda mayang da siyum paloi corruption jumut kini ai nahi ki ye bang nusiraga wai corruption tawada ai nahi ki ye bang nusiraga ai na sari ba pora dubu ai na lambi du kada ai nahi ki ye bang nusiraga ai na egi furu ira lain kadawuri kalladeno adu ai ira bang nusina wona boda ai ki culture ai identity ai ki religion sangi aduna matam su yam sangna phandabni na ai swai da kan jarage मैं आपको मक्कू याद फैमिलियरसी याद अतोपा पोस्ट अमदा जिरी टुडे हाइना लेरिबा फेसबुक पेज अदुना थागलकपनी जिरी बांगी गुलारथोल थोंवांगमदा ड्यूटी ताबिनबा हाइदुना CRPF की सेक्शन अमा जिरी बांगी सार SP ना ऑर्डर थोकपिखिबा अदु ngarang numidang pung 9 ताबा मतमदगी CRPF अदु हौजिक फावबा मसक उद्री हाइना गुलारथोल थोंवांगमगी खुंजा सिंगना पेंदबा फोंदोरगले।
अतोपा पोस्ट अमदा रोबिन मंगांग खैराकपमगी फागी मतेक अमगी पोस्ट अमा मयामदा शेयर तौजगे हौजिकान की मेकअप आर्टिस्ट सिंगसी हाना अमुक्ता ज्ञान तामिन्नदा यारारोय लेबाक इराक याम लैदौरे हेलीकॉप्टर मानबी नुपी अमा थोकलेए मेकअप खरा तौबीरगा कैटरीना के मालगा पुथोकलेए ए पीदगा अदुगी सकफम दुदा याम हेंजिनना नुक्सिनरुरो लुहोंबा नोंगानबगी अयुक्ता मागी नुपादुना नोंमैना कापा मे हाइरोइड्रो अरामबाई पाखंग सिंगसिना मरोल अमा मकोक चाकली तौरबनीना अखोई मथा याम सादौरी नोक्सेना फागी तौबनीदा हाइना महाकना शेयर तौरगदी ngasigiदी matang asida video asi losinjarage description da yauriba viral news manipur hairiba channel asida changbiraga channel asibu mapung phaba channel ama oina ba subscribe tausanbiyu amasung masida hojik hojik thokliba viral oiriba news sing nungti gi oina update taujarake